Thuingaleng Muivah gi somdal khongchat UKLF na taramna ogli. NACN IM gi luchingba Thuingaleng Muivah na chahi yangkai gi matungda Ukhrul district ki Wungtangkhul region gi manungchan ma ki pungnapam lamdam somdalda itihasik oiba mawngda halakadawriba mahaki khongchat asi United Kuki Liberation Front UKLF na taramna ui haidi. UKLF ki Ministry of Information and Publicity na thadorokpa cherol amana hairibana luchingba sigi homecoming asi tampaki miyam amasung matamdugi Manipur government na thingba kaya pibana tangdu leita daba amasung Misi Mina kaya thoktuna singnaba kaya adu mayoknaduna amasung chahi kaya honarabagi matungdani mahaki khongchat asi community asigi oina yamna maroiba amasu oigadawribani luchingba sigi homecoming asina ekhoi community singi marakta leinariba mari hena chechilhanba amasung understanding purakani haibi asa tawri isorgi lamjing amasung thawjalgi makhada thawdo asina tribal community singi marakta sakti amasung unity purakani haibi asa tawi amasung prayer tawi itihasik oiraba mahaki khongchat asigi dama UKLF ki maikaidagi nungai fabaga loinana mahak amasung mahaki imung manung amuk hana unabagi nungaibadu oirasanu hairagli. Taliban singna Pakistan army yangkhaigani pan Hatkhre kaya amana sopa nanghankre Pakistan amasung Afghanistan anigi lona badalaiba anigi lanmi sing akanma mawngda khuthongna bagi thawdokta Pakistan gi lanmi yangkhaigani pan sire kaya amana sopa nangle Taliban gi maikaidagi na makhoi gi lanmi mapan sire taraga tarukna sopa nangle haidi. Thawdo asi Pakistan na Afghan da chathakiba attack amagi laman khumba oina haukiba thangja numita nakal ani gi marakta border da kan mamong da khuthongna bagi thawdo adu thokibani Afghan gi defense minister Maulawi Muhammad Yakuf Mujahid na haikibada leiba adugi border ningthina ngak senabagi damakta ningthina sem saba loire Afghan gi Islamic army singda karigumba Pakistan gi maikaidagi makhata na attack chatharaklabadi madugi damak chap chana pau khumpi neba amasung Duran line da mikup naum singna Lainaba Kangankre, Afghan gi maikaidagi leiba adugi nongthak amasung Kangfal gi border singda ningthina ngak senbagi hak adu lei attack adu da Afghan gi troops singna Pakistan gi security post ahum mapung fana khudum chanba ngamle Pakistan amasung Afghan leiba anigi phawdok phawjin tawriba yamna maru oiriba lambi ama oiriba Torkham amasung Chaman animak ngasidagi thingjinkhre masegi mathakta apikpa route ahum su thingjinduna leiba anigi marakta phawdok phawjin tawba yadre haidi. MP Bimolna public lavatory sangakre MP Bimol Area Development Fund 2024-25 ki makada Imphal West ki Khwairaman Kaithel da nauna saba public laboratory ama ngasi Lok Sabha gi MP Dr. Angomsa Bimola koijamna sangaduna miyam da sinakre thoramadu da Imphal West ki DC mayang lambam Rajkumar su saruk yakhi thoramadu ga mari leinana MP Bimol na haikibada miyam na ngasi sangariba laboratory asi makoi masagi ni haina khanna masi bulu na nana thamnabagi damakta punna honamina bachangi haiki thoramadu ga mari leinana DC Rajkumar na haikibada miyam na Kaithel asi lu nana thamnaba honnaba mathau tai masina Kaithel famli basingda Kana bakaya amasu pigadoribani hairi. Ukhrul da NACN IM gi luchingba Muivah lakpada oknaba sem sabagi thabak yamna kana chathari. Tha asigi kungama thoida NACN IM gi auto kilonser Thuingaleng Muivah na chahi yangkai gi matungda mahaki pungna phamlamdam somdalda lakadoriba sida harau tharamna oknabagi damang Tangkhul community na sem sabagi thabak yamna kana chathari. Tangkhul region auto Azek Jingso amasung Jingtun region marigi community leadership na Muivah na mahaki pungna phamlamdam da lakadoriba sigi damakta harau toramba phongdokre auto longfangi chairman Wungpang L Semre na region adu da lairiba mioi lising kayagi sentiment share tawraduna haikibada matam sangna mahaki miyamgi damak awa chaitheng kaya khangduna lantheng kaya mayoknarak labat tungda chahi yangkai gi matungda mahaki poknam phamlamdamda lakadoribani masigi dama ikhoina harau chayamba phongdukli western region gi chairman Ipchan Khapaina Muivah lakadoriba sigamari leinana miyamna Ishorda thawjal amasung santi gi damak prayer tawnabasu khangalakli luchingba sina mahaki mayum lamdamda halakpada asoi angam thoktanaba natural calamity nanghandanaba amadi magi khongchat asida ayirapana mata thoktanaba prayer tawminasi haidi Eastern region gi chairman AS Athana Muivah na Naga miyam gi damak kathokhiba kaya adubu mayek singna thamladuna luchingba sina Naga singi damak chahi kaya seva tawduna lakli aikhoi gi luchingba sina mayum lamdamda halakpa si naha ahal khaidina Tangkhul tribe singna khorang nangai duna lairi Eastern region gi miyam na mahakna mayumda halakpa sida soi angam thoktanaba prayer tawri haiki Southern region gi senior member Ajoy Longfangna chairman gi mahut siladuna haikibada South Tangkhul community gi nupi group sing youth sing church member amasung khunja singna luchingba sina mahaki mayum lamdamda halakpada okna basem saduna lairi haiki 1934 da Ukhrul district ki somdal da pokhiba Muivah asi Naga political movement gi khwaidagi masak naiba luchingba amani loinana Indo Naga peace negotiation gi damakta chahi kaya maru oiba
ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯥꯛꯈꯤꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯑꯃ ꯖꯔꯈꯟ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯖꯔꯈꯟ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯖꯔꯈꯟꯒꯤ ꯒꯨꯝꯂꯥ ꯑꯝꯕꯦꯗꯀꯔ ꯅꯒꯔꯗꯒꯤ ꯑꯃꯔꯨꯗꯤꯟ ꯈꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯒꯨꯝꯂꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯥꯏꯕꯔ ꯐ꯭ꯔꯣꯗ ꯇꯧꯕꯤꯗꯨꯅ ꯂꯨꯄꯥ ꯂꯥꯈ 9,95,000 ꯔꯣꯝ ꯃꯍꯥꯛꯀꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯇꯒꯤ ꯂꯧꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯑꯏꯕ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤ꯫ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯊꯕꯛ ꯂꯧꯈꯠꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯒꯨꯝꯂꯥꯒꯤ SPDO ꯁꯨꯔꯦꯁ ꯄ꯭ꯔꯁꯥꯗ ꯌꯥꯗꯕꯅ ꯍꯥꯏꯈꯤꯕꯗ ꯊꯤꯒꯠꯄ ꯑꯗꯨꯗ ꯕꯤꯛꯇꯤꯝ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯦꯀꯥꯎꯟꯠꯇꯒꯤ ꯂꯨꯄꯥ ꯂꯥꯈ 10,65,000 ꯔꯣꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯊꯦꯡꯅꯈꯤ꯫ ꯁꯦꯜꯁꯤꯡ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔꯦꯠ ꯇꯧꯈꯤꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯈꯥꯔꯁꯣꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯂꯨꯈ꯭ꯔꯥꯝ ꯗꯤꯅꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯍꯥꯏꯕꯗꯤ ꯇꯨꯡꯗ ꯖꯔꯈꯟꯗ ꯄꯨꯂꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯒ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯑꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯚꯦꯔꯤꯐꯥꯏ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯑꯁꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯗꯤꯅꯦꯁꯅ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯌꯥꯖꯔꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯗꯤꯅꯦꯁꯅ ꯑꯦꯀꯥꯎꯟꯠꯇꯒꯤ ꯂꯨꯄꯥ ꯂꯥꯈ 9 ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 11ꯗ ꯂꯧꯊꯣꯛꯈꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯍꯥꯏꯔꯤ ꯗꯤꯅꯦꯁ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯏꯝꯐꯥꯜ ꯀꯣꯔꯠꯀꯤ ꯃꯍꯥꯛꯄꯨ ꯇ꯭ꯔꯥꯟꯖꯤꯠ ꯔꯤꯃꯥꯟꯗ ꯄꯤꯅꯕ ꯑꯦꯄ꯭ꯔꯨꯚ ꯂꯧꯈꯤ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 11ꯗ ꯗꯤꯅꯦꯁ ꯒꯨꯝꯂꯥꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯄꯥꯁꯕꯨꯛꯇ ꯔꯦꯗ ATM ꯀꯥꯔꯗ 3 ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ 2ꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫